Start Force Singna Kangleipak Students Association case agi President Sukham Bidyananda da Khut Tharakhiba thouong ado Akanba maongda condemn tawi Thoudok asida chennariba police personnel Singi Mathakta Akanba action Loukhatkadabani haina Maheiroi loop taruna leingak taksillakli case agi President Sukham Bidyananda da Start Force Singna Khut Tharakba amadi ngarang Maheiroi Singna changsinkiba khongjangda Security Force Singna Tharakkhiba thouong Singi matangda Maheiroi loop taruna ngasi Kwakatel Girls High School da leiba Maheiroi loop AMS ki mayailu shangda paugi mifam ama pangthokrai Maheiroi loop taruki makok thongba thongmi sing yauna pangthokiba paugi mifam aduda Maheiroi loop taruki coordinator L Lamyan banahai ngarang numidang pung 9 kunrom taba duaida loklau bungda Start Force Singna case egi President Sukham Bidyananda da Khut Tharakhiba thouong ado akan mamongda yaningde leiba kunai gi yaifanaba chen chongliba Maheiroi activist singda asigoba thouong chatharakpa sina lamdam asida Maheiroi activist sing secure oidre haiba du taklei Thoudok asida chennariba police personnel gi mathakta leingak na action loukhatkadabani amaromda ngarang Maheiroi singna Tharakkhiba khongjangda security force singna Maheiroi singda ka henba thawong sathaki haibasi miyamna khangnaraba unaraba ngaktani mob control tawbagi rule gi wangmada security force singna Tharakkhiba thawong adu yamna ningba kainingai ni asigumba thawong asi yade haiba utnanaba leingak asina chapchaba enquiry ama sathaduna mara leiba singi mathakta matik chaba action loukhatpiu haina mahangna makataki Mob control to bagi court of conduct kaya manong kailangan talagasu. Madu punamak tayo na baga maongda. Atam na nung may kapsan ba masigi kudam Maheiroi sokpada lukhamda charamaru kunthagi mathakta hena palam bisine. Masiyam nakna atam na damaga kape haibani. Hat ke haibani tawrise. Hawzik se aikoi yellow fruit se aikoi yam kana punsin daraga tunglam chat Manipuri lanthi ngama sangsan gadama matam ne. Siguma matam seda aikoi masel akan saknaraga ai sa akan mani udna bo khotnarak pad matamda I masel le haiba kauthoki bata ragadi aikoi apun bai koi na laibak thibo igani yekna batongna loina unaraga phugani chaigani khumnaba thamna dabida tumaina ot nei gani haidana khalak pata ragadi khwaidigi laibak thibani manamaduna asigumba ka henba thong singse ngasidi kese gi president gi mafam da thwe tongan misam khaya da su thok leptana thokli asigumba singse yade haiba unna nabagi damakta lengang asina aikoi gi matik chaba chap chaba inquiry ama tawraga Madugi action do matam chana loukhatpiu